Speaker sir, Lanka Tholamba, the Kongong Tholamba, the Bang Tholamba, said Gomena recognized of Bunatabagai. I am a loina Kathet Kare, Sinamakata Abaking Matola, the accent of Wayan. Sarikoi, Puari, history, Alaman, Ipaipu, Madu Sakamba, Makoidu, Kaikum, Utpu, Makoidugi. Satnaramba adubu phidam napam thamba khubam ngak senba moina thamamba lanthum ngak senba ipsi macha oiba lehoriba mirol sing akhoi ithoni sa adubu laibuk thibadi akhoi manipur sida akhoi state sida akhoi gi ahalaman ipa ipuna wana sahi lising ani ahum sangna nga lakpa semaga lakpa sengarang mai manipuri map ui ariba soina ga khoi gasi china dagi khoi china dugi saruk ahum thopagi saruk amagum ma chawi khoi ahan ba khoi maps ngarang ai kanu gi museum gi dagi torgi yang hoi evolution laib matung ina khoi pixel lai yare adu aina haning di hairi be khoina thanam be pot mayam se masi ai khoina ngak pagi mahota ai khoina anobo mirol sing ina masi manghan laga mix toro ga manghan lakhre be khoi khun maming si revenue department na thon ga da or lakai dugi lamdam dugi hana dugi lejaraba tholiba mingse without consent without authority pang thon the thonar pa pon the oner question sare khoida confuse mayam create tawre akoi manipur se kai manipur kai no kai khangoi de matang lai hadang mata da saru birangani imphal airport se langkai thongla ticket ko very serious honorable sir se khoi tarai ne lobo yaro adagi sidai da laiba kangpokpi si kangui ga hai kangpokpi khangda mi singna da lai do kangui na tholido kangpokpi si pai puna me horol da tholak lamni se khangda ba mina kangui kongning na hekta thon be abra hai da ina Joshanpur si Lanka Joshan Maharaj na Lusai expedition gi matang da Manipur gi apun sakam kanna bi honab kayam wagi ba kayam thengna gi ba Madugi Joshan Maharaj na thengna gi ba awaba madudagi maming lor ka na Joshanpur na thon gi bu si Lanka thon ne mingon thoe na thet bagumba imphal manung tu nei karai no sida tawra mai ba mayam si ibu thangjing haina khoina noan badagi khoram ba thajana bi matungina adubo Hawkip Reserve Forest na si puthori Hawkip Reserve Forest mayam no wiramani imphal airport ki address da Joshanpur no mahajin thalam adagi Assam Rifle ki official letter da Lanka district pen akhoi si mapu pandraba yumbu leitraba tawning ba na pungtok to bo ya ba dong na sarma sathar puse masi khwai gi laibak thibani handa recently Jiribam gi praja sing aduba Jiribam gi authority mayam tanar ka khun tara ga manga subject to correction maming ngong thoi anoba invader kambu gi tholam mamung do akoi original indigenous ki maming da on thoe adagi income tax ki official committee gi da income tax ki niko ado akoi gi imphal si da Lanka ni desoro irkumba adu maram di moi do karai de no laga I card karai de no sar ga pai ga Manipur si da kai thon ge do khangdra na central service sang mi su yong ngone ba pa nei changa ga muru chakra adu na khoi gi original indigenous sing ji khangdra na khoi da sina soba impact ama hayeng gi saron suron da khoi kawgrani ba Manipur kawgrani konang di mai tei ge si kawgrani naga ga si kawgi da nai ba atopa maming na thonjan gi na mang gi do ne ba aduna sugum yamna nungai ta ba yamna khoi gi ipai pu gi thanamba posak mayam ipai pu na ngang wana senjaram ba wana sagasan ba pon mayam se paksan na mangtharak pa paksan na dilute tor pa paksan na muthat na honar pa gi mami tarak padagi tangai phadana honorable speaker sir sigi bill se mup to ba puthok ta ba yadana khoi cabinet na kop na khanar matung da masi akhoi sidai da pass tauna ba haidana pukhachar pani adama sidai da akhoi loina committee ama akhoi sidai da tawdoi sar akhoi gi committee ma leigani committee si gi recommendation da loina na ming hungdo hongin tawba yagani committee si dai da committee si ma da mingi mata na khanna ba haiba se hairam pham sini haidi Singpa Turen even Singpa Turen Laikai Khul Lairak town lambi adagi Lokon ground sang adagi akhoi gi historical places, school, medical institution, una makse. Aduna committee is na khanaba ngamoida mpham sing amu census ki gumba adagi education ki gumba forest names gumba sidi center da belongs to bunina adagi revenue village gumba block panchayat sumba sidi khoi asina mu haiba committee ki mathak khoi state government ki mathak sar khane gani honorable speaker sir adumaina Lanka tholamba dagi Kongong tholamba adagi Bang tholamba state government recognize obuna tabagai ayamba loina kathat khare sina makhata abagai ma thola ga di madu action to bo yana no ni